mayambo ahanba maktada Helly Maisnamna taramna okjabaga loinana khurumjari. Mayamda tahanjariba wari asigi mami. Masak Fajamanbagi Sap Fangbi Leishabi. Wari asibu ibirakpana Echanbi wari asi mayam puna taminarasi. Yamne ingba ingtham thagi matamdani korong makhuda thangjau ma pairaga. Makhut nama aduna thauri pairaduna sau langba makai. Jing adu kari. Natini. Asuk inkraba matam asida natradi aibu singyan ba thabidadi yadabra haibanida. Hangchit yongadaba singbu ngasi kaktadi yadabraba. Uside aikhoi imung manungse oiba. Tanjaduda Lilina marol khoiri tauraga. Amai sing lawba lakbra. Laine. Korongna nokmi tawna hairakpani. Nangna aina uri kudingi sam amaga adum tamda kumthai. Nate kari tawrinoba. Sana lupaga yawbra. Nangi samduba. Phi amasu kupina. Karibu yawbno khangdi. Yam cheksina pukhreda ichal hoiswa. Amai gi wata sidi. Aina sam manung sida hapadi ko atai kristu nate. Jingda panba haira haibadi komla haikha lapoi sem aduga hainau sing pubane aduga ne kaithel da yon gadaba. O aikhoi lekaida jingi leishabi masak fajabi ma haira yon bala I masak na marol ama watabane haina marol ama hawbani haidana ngangnabado nang soidana oiramani. As amaisu wangangbadi haiko aisak fajai haidi kanana haibra. Korau noklaga Lekai suhai ado aina suhai sidi. Lili ikai rap tawna yenglaga. Adudi phare aisu thabak chatpikrage amaisu chatpikro. Asi haiduna chatpa hawi koro khonjel hauna. Oi Lili wakhal amadi khanba yabani ko aigi wahaise khara di khanglamgani da nangshu. Lili wa makha tada nokpata magdoklamlaga tamna aduma kumthakre. Koro noklaga Nushini masakse. Nahan kai thengnarasu karishu khandabani. Ado ngasidi kuina wari sanabakira khangde. Magi mawngsida nushire. Marolga se khori ga tawradana tarawrabi misna asnaga nokfet tawna. Aingondaga amai kainaga korokuse. Thamoi se kainoma tawi wani. Asi haiduna mikup kharagi matungda singyan phamadu yauraduna thangjaw adu leimai aduda sapu kanna yungsilamlaga tapna phamtharai. Jingkarakpagi soradu wana hontok honjin tawraga. Kaino asidi jingsibu ngamba henkala kaba sam waisiba. Nahan makhaidi kaishu wadabugum taw. Ngasisina kaino hakchangasi itek puk makhai wai habanida. Kanagumba amtaga chapminaradi wari sanabada awabaga kawkhai thabak sudoine. Marup singni na tawri singse matan tan mangakta. Mayumda phamja charaga nakhuaga tumba ngakta oin hek tawradan. Loi nungai phongam ta khangdi. Koro wari punsi se. Tawbudi moidi ina kairakdi loina khollabanina sigumba thabakse kanana suningani. Lairaba aihaknabu subibagi wani. Aduisho ipa sel paire imung ina khulle haidana sumlai thoklabadi. Tungdo khudong thiba ama tarakpada imung di mutta oi haningai leitaban. Masi moi khangra male. Matamduda moina ningam hawloidoise. Thabak amata haihaude kari thabak sudoino kaina. Asumna mathanta ngang-ngangdana korowadu singyan ba hawi. Ngaihaki matungda singmapot ama pharabada uri kaklaga ningthijana kisilaba matungda thamlami. Korowna ising khawrangmani sidorida tawise. Asi haiduna manak nakpada cheliba jingi lok adudagi khujop thanna ising adu thaklaba matungda mamai adu tathokle. Loirabada halakpagi lambi aduda karigumba khonjel khara tarakpadagi koro adu yengthoklubada yamna irap laptabida arangba mangal amakhak leinunglomdagi kapkhalakpa adu urami. Madu ubada korona khangningna karibu irajanone. Kanagumbagi maingalga tahobo irjala. Nunga na maingala sisu ontokna kankreda. Karamba miyoigibu irjana. Asi haiduna koraudu mangaladugi manaktamna changsille. Adubu masakti amata uramde. Fataba una wana na kupsilaba mafamdagi maingaladu
ꯀꯥꯞꯈꯠꯄ ꯎꯔꯝꯃꯤ꯫ ꯀꯣꯔꯧ ꯆꯤꯡꯅꯕ ꯂꯩꯇꯅ ꯎꯅꯥ ꯋꯥꯅꯥ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯝꯕ ꯆꯩꯁꯥꯡ ꯑꯃꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯅꯨꯡ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯃꯈꯛ ꯂꯩꯅꯨꯡ ꯑꯗꯨꯗ ꯍꯨꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯔꯧ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯟꯁꯤꯔ ꯈꯨꯜꯂꯣꯏꯁꯤꯔ ꯍꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯦꯔꯥ, ꯑꯩꯅ ꯈꯨꯟꯗ꯭ꯔꯁꯨ ꯑꯎꯕ ꯀꯅꯥꯅ ꯑꯗꯨꯃꯛ ꯈꯨꯟꯒꯗꯕ ꯂꯩꯔꯤꯁꯤꯕꯨ? ꯃꯤꯅ ꯈꯨꯟꯕꯁꯨ ꯈꯨꯟ, ꯑꯩꯅ ꯈꯨꯟꯕꯁꯨ ꯈꯨꯟ, ꯆꯞ ꯃꯥꯟꯅꯩꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯈꯨꯗꯣꯞ ꯂꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥ ꯃꯆꯨꯒꯤ ꯊꯣꯡꯖꯥꯎ ꯑꯃꯈꯛ ꯂꯤꯈꯠꯂꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯐꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯣꯝꯇꯒ ꯑꯣꯏꯔꯤ ꯃꯁꯥ ꯑꯗꯣ ꯈꯪꯀꯤ ꯀꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯄꯗꯒꯤ ꯆꯦꯟꯒꯦ ꯈꯟꯅ ꯂꯩꯔꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯔꯤꯕ ꯃꯌꯦꯛꯇꯨ ꯃꯃꯤꯠ ꯈꯨꯖꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯄꯥꯔꯛꯏ꯫ ꯈꯨꯗꯣꯞ ꯑꯗꯨ ꯁꯅꯥꯒꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯍꯥꯞꯆꯤꯟꯐꯝ ꯌꯥꯎꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯏꯗꯅ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯑꯔꯣꯠꯄꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯑꯗꯣꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅꯗꯣꯏꯁꯤꯕꯣ? ꯀꯣꯛ ꯉꯥꯎꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ꯫ ꯃꯪꯗꯤ ꯅꯠꯇ꯭ꯔꯦꯁꯦ꯫ ꯀꯔꯤ? ꯑꯔꯣꯠꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ? ꯀꯩꯒꯤꯅꯣ ꯂꯣꯠꯂꯒ ꯂꯩꯔꯤꯗꯤ? ꯊꯣꯛꯂꯛꯄꯗꯤ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯥꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯁꯝꯗ ꯆꯣꯏꯖꯥꯏꯅꯅ ꯊꯥꯗꯩ꯫ ꯃꯀꯣꯛ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯖꯦꯡ ꯂꯩ ꯑꯃꯁꯨ ꯎꯞꯂꯤ꯫ ꯂꯩ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯦꯠꯂꯤ꯫ ꯑꯁꯪꯕ ꯃꯆꯨꯒꯤ ꯂꯤꯁꯣꯟ ꯐꯨꯔꯤꯠ ꯑꯃꯁꯨꯡ ꯄꯥꯇꯛ ꯇꯧꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯃꯆꯥ ꯑꯃꯅ ꯅꯤꯡꯊꯤꯅ ꯏꯜꯂꯤ꯫ ꯃꯥꯏꯊꯣꯡꯁꯨ ꯀꯦꯕ ꯃꯧꯕ ꯇꯧꯗ ꯃꯥꯂꯦꯝ ꯂꯩꯁꯥꯗꯨ ꯅꯝꯂꯒ ꯍꯦꯛ ꯎꯕꯗ ꯊꯃꯣꯏ ꯅꯥꯕ ꯃꯈꯩ ꯉꯥꯎꯅꯒꯗꯕ ꯁꯛꯇꯝꯅꯤ꯫ ꯀꯣꯔꯧ ꯃꯌꯥꯗꯨ ꯀꯥꯔꯒ ꯁꯛꯇꯝ ꯑꯗꯨꯗ ꯅꯥꯜꯂꯒ ꯑꯁꯨꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅꯤ? ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯛꯇꯝ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁ, ꯑꯩꯕꯨ ꯆꯪꯁꯤꯔ ꯆꯪꯉꯣꯏꯁꯤꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯔꯧ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯞꯌꯨꯡꯅ ꯂꯦꯞꯂꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯆꯔꯛꯂꯝꯃꯤ꯫ ꯏꯃꯝ ꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯨꯝ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯧ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯩꯕꯨꯜ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯂꯩꯔꯝꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯒ ꯃꯩ ꯆꯝꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯩꯕꯨꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯗꯔꯒ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯁꯦꯡꯂꯕ ꯑꯇꯤꯌꯥꯅꯤ꯫ ꯑꯀꯣꯏꯕꯗ ꯎ ꯋꯥꯇꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯍꯧꯏ꯫ ꯃꯈꯜ ꯁꯨꯅ ꯂꯩꯁꯨ ꯄꯥꯜꯂꯤ꯫ ꯐꯖꯔꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯂꯞꯅ ꯁꯛꯍꯦꯟꯕ! ꯀꯣꯔꯧ ꯇꯨꯡꯆꯠ ꯂꯩꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ? ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯥ? ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯊꯦꯕ ꯑꯃꯈꯛ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯔꯣꯟꯗ ꯈꯣꯡꯗꯨꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯐꯝꯊꯔꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯊꯦꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯒ ꯑꯩꯗꯤ ꯁꯥ ꯃꯔꯣꯜꯁꯨ ꯈꯪꯗꯦ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯊꯦꯕ? ꯊꯦꯕꯗꯨꯒꯤ ꯃꯌꯥꯗꯨ ꯀꯣꯔꯧꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯞꯅ ꯆꯤꯛꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯁꯦ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯀꯣꯔꯧ ꯉꯛꯅ ꯀꯔꯤꯅꯣ? ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯊꯦꯕ ꯃꯗꯨꯒ తాꯗꯕ ꯃꯈꯩ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯗ ꯀꯣꯔꯧꯁꯨ ꯌꯥꯔꯗꯨꯅ ꯃꯇꯨꯡ ꯏꯟꯅꯩ꯫ ꯑꯁꯨꯝꯅ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯊꯦꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯔꯣꯜꯗ ꯈꯣꯡꯂꯛꯏ꯫ ꯀꯣꯔꯧ ꯅꯣꯛꯂꯒ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯈꯪꯗꯦꯃꯤ꯫ ꯊꯦꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯤ, ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯄꯤ, ꯑꯄꯥꯕ ꯐꯤ ꯑꯃ ꯏꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯣꯔꯧꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯆꯦꯜꯂꯁꯤꯔ ꯈꯜꯂꯤ꯫
ꯃꯤꯔ ꯂꯥꯏꯔ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯂꯥꯛꯂꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯀꯣꯔꯧ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯅꯨꯄꯤꯁꯤꯗꯕꯨ ꯎꯔꯗꯤ ꯍꯥꯏꯗꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯕ ꯍꯧꯅꯗꯦꯗ꯫ ꯀꯅꯥꯅꯣ ꯍꯦꯛꯇꯗꯤ ꯈꯪꯗꯣꯛꯎꯔꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯃꯤꯅ ꯇꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯁꯩ ꯉꯪꯗꯨꯅ ꯃꯁꯝ ꯅꯥꯜꯂꯒ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯅꯥꯜꯂꯝꯕ ꯃꯁꯝ ꯑꯗꯨ ꯇꯣꯛꯂꯒ ꯆꯝꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯌꯧꯕꯤꯔꯛꯂꯕ꯭ꯔꯥ ꯁꯈꯦꯟꯕ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯤꯕꯅ ꯃꯁꯥ ꯑꯗꯨꯁꯨ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯍꯔꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯀꯣꯔꯧꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯥꯅꯤ, ꯁꯛꯇꯝ ꯑꯗꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯅ ꯎꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯦꯡꯕ ꯎꯕꯗꯅ ꯍꯦꯟꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯐꯖꯕꯤ ꯑꯗꯨꯕꯨ ꯀꯣꯔꯧꯗꯤ ꯉꯥꯎꯗꯨꯅ ꯇꯥꯒꯗꯧꯔꯦ꯫ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯇꯨꯡ ꯍꯜꯂꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯁꯪꯕ ꯐꯖꯔꯕ ꯅꯥꯄꯤꯇꯅ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯑꯅꯥꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯅꯣꯛꯂꯒ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯪꯂꯥꯟ ꯁꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯀꯣꯔꯧꯗꯤ꯫ ꯂꯩꯁꯥꯕꯤꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯪꯂꯥꯟ ꯁꯥꯒꯠꯆꯔꯤꯕ ꯀꯣꯔꯧꯕꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝꯅ ꯌꯦꯡꯊꯔꯒ ꯑꯣꯏ ꯁꯈꯦꯟꯕ! ꯀꯣꯔꯧ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯄ ꯑꯗꯨꯗ ꯚꯥꯞ ꯂꯥꯛꯂꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯅꯪ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩꯔꯣ? ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯟꯕꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯖꯩꯌꯦ꯫ ꯀꯔꯤ ꯈꯨꯐꯖꯅꯣ ꯅꯪꯕꯣ! ꯃꯨꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯈꯩ ꯐꯖꯩ꯫ ꯃꯤꯠꯀꯥꯁꯦ ꯇꯔꯪ ꯆꯠꯂꯤ꯫ ꯅꯪꯕꯨ ꯃꯤꯔꯣ ꯂꯥꯏꯔꯦꯝꯕꯤꯔꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯡ ꯑꯔꯣꯠꯄꯤ ꯂꯩꯁꯥꯕꯤ ꯀꯧꯏ꯫ ꯑꯩꯅ ꯑꯗꯣꯝꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ꯫ ꯀꯣꯔꯧ ꯉꯛꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯀꯔꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦꯕ? ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯕꯁꯦ꯫ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤꯒꯦ? ꯑꯩꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕꯣ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯃꯌꯥꯝꯅ ꯀꯨꯁꯨꯝ ꯍꯥꯏꯅ ꯈꯪꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯦ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦ꯫ ꯀꯣꯔꯧ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯡꯕꯨ ꯆꯠꯅꯕ ꯆꯠꯅꯗꯕ ꯍꯥꯏꯅꯁꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ꯫ ꯉꯁꯥꯏ ꯁꯅꯥꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯆꯪꯗ꯭ꯔꯤꯈꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯋꯥꯍꯩ ꯈꯔ ꯅꯐꯝꯗ ꯄꯥꯅꯅꯕ ꯏꯔꯛꯈꯤꯕꯗꯣ ꯅꯪꯕꯨ ꯄꯥꯗ꯭ꯔꯕ꯭ꯔꯅꯦ? ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯒꯥꯗꯨꯕꯨ ꯅꯪꯕꯨ ꯎꯔꯛꯇꯕ꯭ꯔꯣ? ꯃꯗꯨ ꯄꯥꯔꯒ ꯃꯗꯨ ꯎꯔꯒ ꯑꯩꯕꯨ ꯎꯅꯕ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯣ ꯁꯈꯦꯟꯕ? ꯀꯣꯔꯧ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯍꯣꯏꯅꯦ, ꯑꯁ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯄꯥꯈꯪꯁꯨ ꯑꯣꯏꯔꯤ, ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯅ ꯎꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯥꯎꯒꯜꯂꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯅꯨꯄꯥ꯫ ꯀꯣꯔꯧ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯈꯔꯗꯤ ꯀꯥꯎꯒꯟꯕꯅꯤ꯫ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯍꯪꯉꯣ ꯀꯩꯅꯣ? ꯅꯪꯅ ꯍꯪꯂꯛꯄ ꯋꯥꯍꯪꯈꯩꯅꯦ ꯂꯣꯏꯅ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯤꯅꯤ꯫ ꯀꯣꯔꯧ ꯀꯨꯁꯨꯝꯅ ꯏꯔꯥꯡꯒ ꯍꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤꯗꯧꯅꯒ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯣ ꯅꯪꯁꯦ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ? ꯀꯨꯁꯨꯝ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ? ꯈꯪꯗꯕꯒꯤ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ, ꯌꯥꯗꯕ꯭ꯔꯣ? ꯌꯥꯏꯗ, ꯂꯥꯛꯑꯣ꯫ ꯀꯥꯏꯗꯅꯣ? ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄꯅꯤ, ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯐꯖꯕ ꯃꯐꯝꯗꯁꯨ ꯄꯨꯕꯤꯒꯦ, ꯐꯖꯕ ꯀꯌꯥꯁꯨ ꯎꯍꯟꯒꯦ, ꯑꯗꯨꯒ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛꯁꯨ ꯄꯤꯖꯒꯦ, ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯐꯪꯖꯒꯦ꯫ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞꯅꯤ꯫ ꯀꯣꯔꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯈꯨꯗꯨꯝꯅ ꯁꯨꯔꯒ ꯏꯃꯥꯏꯄꯦꯝꯃ, ꯋꯥꯍꯩꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯄꯦꯜꯂꯦꯍꯦ꯫ ꯃꯁꯛ ꯐꯖꯕ ꯃꯤꯅ ꯋꯥꯍꯩꯒ ꯐꯖꯕ ꯍꯩꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯗꯤꯅꯦ ꯆꯠꯄ ꯐꯥꯎꯕ ꯀꯝꯗꯧꯅ ꯆꯠꯇꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯂꯩꯁꯥꯕꯤ꯫ ꯀꯨꯁꯨꯝ ꯅꯣꯛꯂꯒ ꯁꯦꯕꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯣꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ? ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯀꯨꯁꯨꯝ ꯀꯣꯔꯧꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯊꯥꯖꯤꯜꯂꯒ ꯃꯁꯛꯁꯤꯒ ꯌꯥꯔꯤ, ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯂꯥꯛꯑꯣ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯐꯝ ꯌꯧꯔꯗꯨꯅ ꯀꯨꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯇꯨ, ꯃꯁꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯃꯃꯤꯡꯅꯅꯦ ꯁꯚꯥ ꯇꯣꯡꯕ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯀꯩ ꯂꯣꯟꯅꯣ ꯑꯗꯨꯗꯤ?
ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯣꯏꯅ ꯊꯣꯜꯂꯝꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯐꯝꯊꯃꯤꯟꯅꯔꯛꯂꯦ ꯀꯣꯔꯧ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯁ ꯅꯪꯒꯤ ꯂꯩꯐꯝꯁꯤꯗꯤ ꯐꯖꯕ ꯉꯥꯛꯇ ꯁꯤꯗꯒ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯄꯨꯛꯅꯤꯡꯒꯥꯁꯦ ꯅꯧꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯛꯇꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯁꯤꯔꯥ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯙꯥ ꯃꯣꯔꯥ ꯆꯨꯕꯗꯤ ꯄꯥꯝꯗꯦꯕꯣ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯛꯄꯗꯤ ꯀꯥꯏꯗꯦ ꯑꯦ ꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯨꯝꯂꯥ ꯀꯣꯔꯧ ꯃꯌꯥꯒꯗꯣ ꯍꯤꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯒꯨꯝꯕꯅꯤꯗ ꯂꯧꯗꯣꯔꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯐꯝꯁꯤꯗꯅꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯗꯤ ꯑꯇꯩꯗꯤꯅꯦ ꯁꯥ ꯃꯈꯜ ꯉꯥꯛꯇꯅꯤ ꯂꯩꯕ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ ꯇꯥꯡꯅ ꯁꯥꯠꯄꯤ ꯂꯩꯔꯥꯡꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯏꯔꯥꯏꯕꯛ ꯐꯕꯅꯤ ꯈꯥꯏꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯁꯒꯦꯟꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯁꯦꯝ ꯈꯔ ꯍꯦꯛꯏ ꯀꯣꯝꯂꯥ ꯈꯔꯒ ꯍꯦꯛꯂꯒ ꯁꯦ ꯆꯥꯎ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯍꯩꯅꯤ ꯀꯣꯔꯧ ꯁꯦꯝ ꯑꯃꯗꯤ ꯀꯣꯝꯂꯥꯗꯣ ꯑꯃꯃꯝ ꯄꯥꯏꯔꯒ ꯑꯁ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯔꯦꯍꯦ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯆꯥꯃꯟꯗꯅ ꯑꯣꯛꯏ ꯌꯥꯝꯅꯁꯨ ꯊꯨꯝꯕꯅꯦ ꯃꯍꯤꯁꯨ ꯌꯥꯝꯅ ꯍꯣꯝꯕꯅꯤ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯎ ꯉꯁꯤꯒꯤꯗꯤ ꯅꯪꯁꯦ ꯅꯤꯡꯊꯧꯒꯨꯝꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯔꯗꯣꯏꯅꯤ ꯀꯣꯔꯧꯗꯨ ꯁꯨꯒꯠꯂꯒ ꯀꯩꯅꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯠꯇꯕ ꯉꯁꯤ ꯈꯛꯇ ꯅꯤꯡꯊꯧꯒꯨꯝꯅ ꯑꯣꯏꯍꯟꯗꯣꯏꯕ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯈꯨꯗꯥꯡꯗꯣ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯃꯄꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯒꯦ ꯀꯨꯁꯨꯝ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯑꯣꯏꯍꯟꯖꯅꯤꯡꯉꯦ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯗ꯭ꯔꯦꯗꯣ ꯀꯔꯤ ꯑꯋꯥꯡꯅ ꯇꯥꯛꯄꯤꯔꯤꯕ ꯄꯥꯈꯪꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒꯦ ꯂꯦꯞꯂꯕ꯭ꯔꯥ ꯀꯥꯏꯍꯟꯅꯤꯡꯗꯦꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯑꯣꯏꯖꯗ꯭ꯔꯦꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯑꯁ ꯌꯥꯔꯦꯁꯦ ꯐꯥꯒꯤꯗ ꯇꯧꯔꯒ ꯂꯩ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯐꯥꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯆꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏ ꯏꯃꯨꯡꯗꯨꯕꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯕꯣ ꯀꯨꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯁꯥꯞ ꯑꯃꯒꯤ ꯃꯈꯥꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯔꯣꯠꯄꯤ ꯂꯩꯁꯥꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯦꯜꯂꯒꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯂꯩꯁꯥꯕꯤ ꯑꯩꯁꯦ ꯏꯁꯣꯔ ꯂꯥꯏ ꯙꯔꯃ ꯅꯤꯇꯤꯗ ꯌꯥꯝꯅ ꯂꯨꯞꯅ ꯅꯤꯡꯖꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯆꯩ ꯑꯩꯅ ꯆꯍꯤ 15 ꯍꯦꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯊꯪ ꯍꯧꯔꯛꯈꯤꯕꯅꯤ ꯀꯔꯝꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯁꯦ ꯁꯛ ꯐꯖꯃꯟꯕꯒꯤ ꯅꯨꯄꯥ ꯀꯌా ꯑꯃ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯑꯩꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯐꯥꯎꯕ ꯑꯉꯥꯎꯕꯤꯒꯨꯝꯅ ꯆꯣꯏꯔꯣꯟ ꯉꯥꯡꯕ ꯍꯧꯅꯔꯛꯈꯤ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯅꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯥꯏꯖꯕ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯎꯒꯗꯧꯔꯤ ꯌꯥꯔꯒꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯅꯥꯏꯔꯕ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯅꯪꯒꯤ ꯏꯃꯨꯡꯁꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯠꯅꯧ ꯆꯩꯅꯧ ꯈꯨꯗꯣꯡꯊꯤꯕ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯔꯝꯗꯤ ꯑꯩꯁꯦ ꯄꯣꯛꯂꯛꯄꯗ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯒꯨꯜ ꯌꯥꯎꯗꯨꯅ ꯄꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗோ ꯑꯩ ꯑꯣꯏꯔꯛꯈꯤ ꯁꯤꯕꯒꯤ ꯗꯟꯗꯤꯗꯤ ꯄꯤꯍꯩꯗꯦ ꯑꯗꯨꯅ ꯃꯤꯅꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯕꯨ ꯁꯥꯞ ꯑꯣꯏꯅ ꯊꯝꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯪꯖꯕ ꯃꯇꯝ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯃꯤ ꯉꯥꯎꯍꯟꯕ ꯉꯝꯕ ꯁꯛꯇꯝ ꯆꯦꯟꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯁꯛ ꯐꯖꯕ ꯍꯦꯟꯃꯟꯕꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯇ꯭ꯔꯪꯅ ꯁꯥꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯄ ꯌꯥꯗꯕ ꯁꯥꯞ ꯑꯃꯒꯨꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯛꯈꯤꯕꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯐꯝꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯆꯥꯅ ꯊꯛꯅꯅꯕ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯋꯥꯠꯇꯅ ꯐꯪꯏ
ꯑꯗꯨꯕꯨ ꯁꯛꯍꯦꯟꯕ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯔꯛꯇ ꯇꯤꯟꯕ ꯐꯪꯗ ꯅꯥꯏꯇꯣꯝ ꯇꯥꯕꯕꯨ ꯄꯥꯝꯒꯅꯤ? ꯁꯅꯥꯒꯤ ꯁꯪꯒꯥꯏꯗ ꯂꯩꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕꯒ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗ ꯂꯩꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯝꯅ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯛꯏ꯫ ꯀꯣꯔꯧ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ, "ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯁꯦ, ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ, ꯀꯅꯥꯁꯨ ꯎꯗꯅ ꯑꯔꯣꯠꯄꯤ ꯑꯃꯒꯨꯝꯅ ꯍꯤꯡꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯀꯝꯗꯧꯅ ꯂꯥꯏꯕꯛ ꯐꯔꯤꯕ?" ꯀꯣꯔꯧ ꯀꯨꯁꯨꯝꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, "ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯅꯤꯡꯕꯤ ꯅꯍꯥꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯗ ꯑꯩ ꯈꯛꯇꯗ ꯎꯕ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯐꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯍꯤꯡꯂꯝꯕ ꯊꯣꯛꯂꯒꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯪꯕు ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯑꯩꯕꯨ ꯂꯩꯐꯝ ꯈꯪꯈꯤꯗ꯭ꯔꯥ?" ꯀꯨꯁꯨꯝ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪꯁꯨ ꯐꯖꯔꯤ ꯁꯤꯗꯤ." "ꯐꯖꯕ꯭ꯔꯅꯦ ꯑꯩꯕꯣ?" "ꯅꯪꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯪꯕ ꯌꯥꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯎꯕꯗ ꯊꯃꯣꯏꯁꯤ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯉꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯗꯧꯅ ꯆꯨꯔꯣꯟꯗꯤ ꯂꯣꯟꯗꯦꯕꯣ? ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗ ꯉꯥꯎꯗꯣꯏꯖꯥꯠꯂꯣ?" "ꯑꯩꯗꯤ ꯉꯥꯎꯔꯒ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯕꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯌꯨꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯤ, ꯃꯣꯏꯒꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯎꯔꯗꯤ ꯇꯔꯪ ꯑꯃꯗ ꯑꯩꯁꯨ ꯍꯔꯥꯎꯔꯒ ꯂꯩꯔꯅꯤꯗꯅ." ꯀꯨꯁꯨꯝ ꯀꯣꯔꯧꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯊꯥꯔꯒ, "ꯑꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯈꯜꯂꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯈꯛ ꯎꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯗꯤ ꯀꯩꯁꯨ ꯉꯥꯎꯔꯨꯏ." "ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯕ ꯍꯥꯟꯅ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯎꯅꯔꯝꯃꯅꯤꯕꯣ? ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯅꯔꯝꯃꯅꯤ ꯅꯪꯗꯤ꯫ ꯑꯁ, ꯑꯩꯒꯤ ꯑꯁꯥ ꯀꯥꯏꯔꯦꯅꯦ." "ꯅꯠꯇꯤꯌꯦ, ꯅꯪꯅ ꯑꯍꯥꯟꯕꯅꯤ." "ꯀꯝꯗꯧꯅꯅꯣ ꯍꯥꯏꯁꯦ?" "ꯑꯩꯕꯨ ꯁꯥꯕ ꯍꯦꯛ ꯇꯧꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯝꯕꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 10ꯗꯤ ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯎꯅꯅꯕ ꯀꯧꯖꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯕు ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕꯁꯦ." "ꯑꯗꯨꯗꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯑꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯥꯔꯦꯅꯦ?" "ꯏꯁ, ꯅꯪꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯗ." "ꯍꯣꯏ, ꯑꯗꯨꯒꯤꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯑꯅꯧ ꯑꯅꯧꯕ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯈꯪꯅꯤꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯅꯁꯨ ꯑꯩ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯀꯝꯗꯧꯕꯅꯣ ꯊꯦꯡꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ." ꯀꯨꯁꯨꯝ ꯀꯣꯔꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, "ꯂꯥꯛꯑꯣ, ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ, ꯄꯨꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯄꯨꯔꯛꯂꯦ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯁꯛ ꯐꯖꯔꯕ ꯀꯨꯔꯥꯛ ꯀꯌా ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯀꯣꯔꯧꯕꯨ ꯎꯕꯗ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯃꯥꯒꯤ ナꯛꯇ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯇꯣꯡꯁꯤꯜꯂꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯧꯗꯨ ꯍꯔꯥꯎꯕꯣꯏ ꯀꯤꯕꯣꯏ, "ꯀꯩꯅꯣ, ꯀꯨꯔꯥꯛꯁꯤꯡꯁꯤꯕꯨ ꯑꯩꯕꯨ ꯆꯥꯔꯒꯦꯅ ꯍꯥꯏꯔꯤꯖꯥꯠꯂꯣ?" ꯀꯨꯁꯨꯝ ꯅꯣꯛꯂꯒ, "ꯀꯩꯅꯣ ꯁꯛꯍꯦꯟꯕ, ꯑꯉꯥꯎꯕ, ꯀꯨꯔꯥꯛꯅꯕꯨ ꯀꯅꯥꯅ ꯃꯤ ꯆꯥꯏ ꯍꯥꯏꯒꯦ?" ꯀꯣꯔꯧ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ, "ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯛ ꯐꯖꯕ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯀꯨꯔꯥꯛꯁꯤꯡꯁꯤꯕꯨ ꯂꯥꯕ ꯑꯝꯇ ꯌꯥꯎꯗꯖꯥꯠꯂꯣ? ꯑꯃꯣꯝ ꯉꯥꯛꯇ ꯑꯣꯏꯔꯖꯥꯠꯂꯣ ꯀꯨꯁꯨꯝ?" ꯀꯨꯁꯨꯝ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯑꯁ, ꯀꯩꯅꯣꯃꯦ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯗꯤ ꯁꯤꯔꯦ ꯋꯥꯅꯤ꯫ ꯅꯍꯥꯃꯈꯩ ꯀꯨꯔꯥꯛꯁꯦ ꯑꯩꯒꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯅꯤ꯫ ꯅꯍꯥꯟꯈꯩ ꯑꯩ ꯈꯛꯇ ꯑꯗꯨꯝ ꯎꯕꯅꯤꯅꯅꯦ, ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯅꯧꯕ ꯑꯃ ꯎꯕꯗꯨꯗꯅꯦ ꯏꯉꯛ ꯉꯛꯆꯗꯨꯅ ꯍꯔꯥꯎꯅ ꯇꯣꯡꯖꯗꯨꯅ ꯁꯥꯟꯅꯖꯔꯤꯅꯦ ꯁꯛꯍꯦꯟꯕ." ꯀꯣꯔꯧꯁꯨ ꯍꯔꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠ ꯊꯥꯡꯗ ꯇꯧꯔꯒ, "ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯁꯥꯟꯅꯖꯔꯁꯅꯨ, ꯀꯩꯗꯧꯔꯒꯦ?" ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯠꯆꯔꯤꯕ ꯑꯗꯔ ꯒꯨꯂꯥꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯩꯔꯥꯡ ꯑꯃ ꯍꯦꯛꯂꯒ ꯀꯨꯁꯨꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯍꯔꯥꯎꯅ ꯊꯦꯕ ꯑꯉꯧꯕ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯨꯁꯨꯝꯅ, "ꯀꯩꯗꯧꯔꯒꯦ ꯁꯛꯍꯦꯟꯕ, ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ?" ꯀꯣꯔꯧ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯖꯔꯛꯏ꯫ "ꯂꯥꯛꯑꯣ, ꯂꯩꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯧ."
Korau sungakna changsilaklaga kurukuda kuntaduna theba adugi mamai aduda nanbiraga. Sa marul su khangdabaina kamaina wari sanau hainu kusum. Lon natrasu ingita khangba yamna singba thebani. Nangna hainingbodo adum hayu. Adum khuma adabani. Adudi kari wahang hangsige. Amadi lay. Laisi. Aise sak fajabra. Theba laisi aduna munna yenglaga phajai haibagum ingi tawrai korong noklaga. Aise noi kusumgi mapuroiba oibada matik chabra. Theba laisi nofet tawraga hoi haibagum namagak adu nomlai tanjaduda atopa theba masulaklami. Madu ubada theba laisi do harauna kusum amasung korauda chatlagi haibagum ingi tawramnaga nanghawraroi matagumna chenche tawduna chatkirami aduga anauba lakpa theba duga punna chatkri. Korau haujiktada wakhal lakladuna momon noklaga. Magi nusinajaba nupa thebaro asina. Mani. Tanikna hairakpa kusumgi khonjel adu tabada korau yengthoraklaga. Kaidore. Kusum nungaitana isorna sembirakpada taibang miyoiba khaktadagi nattana sa uchek hairang lairang phawbagi jura jura saduna sembire. Adubu aigidi naitom sangsara sida asukwana hingadabagi saru thuna thawai ase lawshinbirabadi hena nungaijagani. Hena pengadaba mali sakhenba asuktonna hingba punsi sizinadaba ahanba thangado kangkha makhada adum thamjilabadi kolhingkare haibado aigi punsi warini haibada matik chabani. Nupi ama oiraga aigi awatpa amata leitana pokpiraklabi aise phajarabasu kanafam leiti jingda satpi inge lei jinadana kenki haiba wahaido aingondadi makul yamna leire sakhenba. Thamoida chaina amaga loinana hairakliba awabagi wahai paringsing adu korau amamamta oina taduna munna khalli. Kusumgi thamoida nungairam loidaba kaya sing adu korau su mayek sengna khangi. Adubu nofet tawraga kusumgi mapidubu taithokpiraga kappaga awaba kokadaba nate. Madunabu kokani hairagadi aisu nangidamakta nonganbadagina numitaba phawba kappa ngamgani. Adubu pirangtana mangjabani. Karisu kanaroi. Adugi sharu momonok laga aigi awabase kokani hairagadi adumak noktuna leiroidra. Jin khumba amadi hairene. Maraini ne nangise ha. Kusum noklaga marai suna chede. Chintakta khumba suna chede. Aidi sutna tangi aigi awabada tamthokjabani. Yare makha taragumsi. Tanja aduda korogi mabuk aduda khonglei kusumna taraduna ngakna. Chaklamra. Khangdebo. Kusum noklaga korogi makhut adu paiduna chinglaga. Ngasaina hayu yadro. Kai mathil janingi nangna janingbado hayu ai pizagi. Sengabrane. Aina janingba ama hekta haibada nangbu pizaba ngamgadro. Apambaduda hayu sida phangdaba amata leiti sakhenba. Adoidi nga puklaubido masa tagat tekbido fajana. Morok amaga khara sarapna metbido adudo pami. Adudi lao pata chasi nga pharusi. Ado laibakna pharagadi nga puklaubi phaba oisi. Ado nangi nadaw yadaduna nga puklaubi phaba ngamdragadi aigi iral nateko. Nga budi chaba phangni. Duda nangi apambadudi lao haiba jinna haibada yaruidaba. Hoise yarisi. Nga madabu oiragadi adum yari. Sengaba. Asi haiduna anido patamna laklami mikup kharagi matungda pat yaurabada in thaduna nga lakpa hawi. Ash. Nangdi nga janinga ja sa janinga ja nungairi ne. Aikhoidi ichilinauna yambanina laiga lairabaga yamna tangna sel khara lema kandada jai. Kusum in adu chinglaga nokfet tawna. Yawang ilawdana aduidi naning tawna chaba phangani. Korau nga hapnaba tunggol adu thangjilaga. Aduna pharadra khangdida. Kusum nga do hapchina sor sangna hontoklaga in adu amu pat aduda thadaraga. Aigi ima papungdo hojik phawba hinglam khigadra. Makhogi saktamado kamdauri uzaba phangdre ko. Kaim khalunuse mathang mapok lerisidi. Is aigi ningba thungnanaba mathang mapokse amu ngai khidoira haise. Ningba thungningadi ngaiba kanba dabani. Kusum in adu chinglaga. Aya nadaudi leibajani nangsi.
nga puklaubi achaubi ma masa phaba ma phare ni se korau noglaga korau hairedana ado yarani akhoi ni khak chabagi bu yamankhre penji phaba pizadu ni kaino nga ama thongnani nga ama mu ngaurani aduga nga khangsoi ma tawrani aduga nga amana amu irolla loiri kaino mathel gi bu loiba nai bro ush adudi ngasi se nga gi pali dani ne ha asumna inna du ningthi jana thamnamlaba matungda ani adu kusumgi yumjao aduda kakhalaga thong thakna na basem saba haukhre kusumgi yumjao aduda supnatagi haudong ani amaga hui amaga leirami haudong amadi hui adusu yengbada masa maru tanan duna adugi matik phajai haudong angawbadu pamlaga mamai aduda nanbiraga korauna masak onthokna phajakhre da haudong side kusum insang thongba hauna yengthoraklaga maingaubi kaubani yam phajabani tis yam tebani madi korau haudong arangbado amuk pamlaga sisu masaga naladana sina kai ming kauge noidi phajana noire he chaka yam chabro dup ko lawrdana arangbi kaubani chabadi maingaubi na yamna helida noijabagi wani arangbi dine adu mayai oirapna chabadi khara pechabani korau hui aduda nalaga huisu jura oinaba ani thamu yadro magi jura taloido koiba chakhibadagi atopa lamlan lo hui amaga jura saduna lenkhre adudagi thamoi kaiduna nupi thiyu yadaduna leiribani aikhoi tombasi mabukning yamna nungsiganbani ush nungsi leina se taibong miyoi bu khakta natan hui singdu su pala boy oh onthokpani da nongdamba ho chak loijare pamuba khutsaga do sengna hamdok piruro yam thuina mitanga sanaraga thong takwa tawriro amuk sinadana ko aina mitang haiba oiradi nangbu ngasaina pharaga aingonda ngawhalani korong maya do higalaga kusumgi manak nangna changsilaklaga asengbagira phagini khalira yadabagi tumina laibagi wani natradi ipuroiba oinanaba pharaga ngawhalani mitang yaudrusu yare kaino nangi saktam aduda masana maya adum puzaradubu mitanga mo haiziladi prithibisida leiriba nupasingse loina thuichatnaroidro ngawbi ase haiduna kusumgi mamaya aduda tapna nanbi kusum makhut adu kanthoklaga yare iranga tawrakanu nang ai luhongdri chalo cho nakhut hamdoro chak thiba loisilamage luhongadawni ase hairamlaga noklaga makhut adu hamba chakre asumna ani adu chaba thakpa loiraba matungda yumjaw adudagi amuk thoraktuna pat tamna laklami korau makhuta pairiba pungdondu chana tharo thambal hekpiyura haidrasu heklaga adum pisilo nupinabu adum lawkhradawni haidi nupidine wahang yam hangbu nupase pamdabani ish nushigi pawtakti nangonda loina leiramine ha nushibagi ozaro somsibo ojasu najade aijabasu sajade aidi nupi mapokta poklubagi isada phawjaba kharada nupa oibana phamda tamjabani sibu kari kairege kaideda nangse hayam singi yumburembi oibada matik yamna chagadaba imung mara tapna balhanba ngamba wakhal yawbi mawuma soidana hoigani ayingbi mawra yumgaibi mawra ama soidana hoigadawrabani mikup kharagi matungda pat yawrami kusumna hinaw macha adu lawthoklaga kakhalo korona hi honanaba nawdu laklaga chalo ai holagi nang phamuru kaino nang hi ga honba haibra haitadi kaino lairabani haitaba amata laite aina phajana honba haidi haini ko korau nawoduna kusumda thengadabagi dap tawraga ngasine nawsine hek thintalaga pat mayai se thadani ko isana thawredi kiba phai ado mine hi holaga aina tongbase khara thajaba watpagi kizabagi wanida aise karimta haitabagi mawongne hoibema aina haitaba amata laite ko aina haitaba hairagadi nupi koibadi haite laknabadi ningthongni haibe yai kusum noklaga hi adu tongkhatuna mafam chana phamlaga yam haiba nupani ni nangde hido honba hawraga korauna yam neikrajani dai koidi aduda nangna phajaba hinmanbagi lairembi oisanbagi naiba ingamngamdabagi tawbani adu natradi ko
ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯀꯦꯟꯕꯗꯧꯅ ꯐꯨꯔꯨꯞꯅ ꯀꯦꯟꯈꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯤꯟ ꯇꯥꯕ ꯃꯈꯩ ꯉꯥꯎꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯑꯐꯥꯎ ꯁꯥꯔꯒ ꯑꯃꯠꯇ ꯀꯣꯏꯕꯤꯗꯕ ꯁꯤꯅꯤ ꯑꯩꯒꯤ ꯑꯔꯣꯠꯄ ꯃꯍꯩ ꯍꯥꯏꯕꯕꯨ ꯀꯨꯁꯨꯝ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯁ ꯅꯨꯄꯤ ꯈꯥꯏꯕꯒꯤ ꯂꯥꯏꯔꯦꯝꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯁꯣꯝꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯈꯤꯅꯨꯀꯣ ꯑꯩ ꯅꯨꯄꯤ ꯈꯥꯏꯖꯔꯁꯨ ꯅꯨꯄꯤꯗꯗꯤ ꯆꯣꯞꯇꯤꯍꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯄꯥꯈꯠꯄ꯭ꯔꯥ ꯀꯩꯅꯣ ꯀꯣꯔꯧꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯠ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯐꯖꯕ ꯈꯟꯗꯨꯅ ꯍꯦꯛꯏ ꯀꯨꯁꯨꯝ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯁꯣꯝꯁꯦ ꯅꯨꯄꯤ ꯃꯁꯛ ꯈꯟꯕꯗ ꯃꯁꯛ ꯐꯖꯕ ꯈꯛꯇꯪ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯀꯩ ꯃꯔꯝꯗꯩꯅꯣ ꯍꯥꯏꯁꯦ ꯂꯩꯔꯥꯡꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒ ꯁꯤꯡꯊꯥꯅꯩꯗꯅ ꯑꯗꯣꯝꯅ ꯂꯩꯔꯥꯡ ꯑꯃ ꯍꯦꯛꯄ ꯃꯇꯝꯗ ꯐꯖꯕ ꯇꯤꯟ ꯆꯪꯗꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯍꯦꯛꯄꯗꯣ ꯑꯗꯨꯗ ꯅꯨꯄꯤꯁꯨ ꯑꯊꯤꯕ ꯑꯝꯇ ꯄꯥꯝꯃꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯅꯤꯗ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨ ꯂꯩꯔꯥꯡꯇꯕꯨ ꯃꯤꯉꯣꯟꯗ ꯄꯤꯅꯅꯕ ꯇꯤꯟꯖꯪꯗꯕ ꯍꯦꯛꯄꯒꯤ ꯋꯥꯅꯤ ꯃꯤꯉꯣꯟꯗ ꯄꯤꯕꯗꯤ ꯇꯤꯟ ꯆꯥꯕ ꯄꯤꯔꯗꯤ ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤꯅꯦ ꯍꯣꯏ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯑꯩꯗꯤ ꯐꯖꯕꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯀꯗꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯛ ꯐꯅ ꯐꯖꯁꯅꯨ ꯃꯔꯝꯆꯠ ꯐꯖꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯗ ꯉꯥꯎꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯂꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯀꯨꯁꯨꯝꯗ ꯁꯤꯟꯅꯔꯛꯏ ꯐꯖꯩꯀꯣ ꯃꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯔꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯩꯁꯤꯡꯒ ꯆꯥꯡꯗꯝꯅꯔꯤꯁꯦ ꯂꯥꯏꯁꯤꯡꯁꯦ ꯌꯥꯝ ꯍꯩ ꯑꯗꯨꯅꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯏꯁꯤꯗꯤ ꯄꯥꯠꯇ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯑꯅꯤꯗꯣ ꯑꯁꯪꯕ ꯃꯌꯥꯝꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯥꯏ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯀꯣꯔꯧꯅ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯦ ꯌꯥꯝ ꯐꯖꯩ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯐꯖꯩ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯇꯅ ꯃꯪꯂꯒ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯀꯌꯥꯗ ꯁꯦꯡꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯤꯕ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯀꯣꯔꯧ ꯀꯨꯁꯨꯝꯗ ꯑꯣꯟꯈꯠꯂꯛꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯅꯪꯗꯤ ꯊꯧꯅꯥ ꯐꯕꯤꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇ ꯂꯤꯡꯖꯦꯜ ꯈꯥꯕꯤꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯉꯝꯂꯛꯂꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯅꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯗꯨꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯨꯁꯨꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯔꯛꯂꯒ ꯀꯨꯏꯔꯦ ꯃꯇꯝꯁꯦ ꯑꯩꯅ ꯀꯞꯂꯕꯁꯨ ꯏꯁꯥꯅ ꯊꯦꯝꯖꯤꯟꯖꯕꯅꯤ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯩ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯃꯗꯨꯕꯨ ꯐꯅꯅꯕ ꯃꯥꯌꯣꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯇꯥꯔꯒ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯑꯁꯦ ꯊꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯁꯈꯦꯟꯕ ꯀꯣꯔꯧ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯀꯨꯁꯨꯝꯕꯨ ꯃꯊꯥꯅꯨꯡꯗ ꯊꯝꯂꯒ ꯅꯪꯕꯨ ꯀꯞꯀꯅꯨ ꯍꯥꯏꯅꯁꯨ ꯈꯥꯝꯂꯣꯏ ꯄꯤꯔꯥꯡꯗꯣ ꯅꯅꯤꯡꯇꯝꯅ ꯇꯥꯍꯟꯅꯕꯒꯤ ꯍꯛ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯏꯍꯜꯂꯣ ꯑꯩꯒꯤ ꯏꯊꯥꯅꯨꯡ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯑꯋꯥꯕꯗꯨ ꯐꯣꯡꯗꯣꯛ ꯀꯨꯁꯨꯝ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯀꯩꯒꯤꯅꯣ ꯁꯈꯦꯟꯕ ꯑꯋꯥꯕꯗ ꯃꯩ ꯍꯩꯖꯤꯟꯕ ꯍꯩꯔꯗꯤ ꯅꯪ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯌꯥꯝꯅ ꯍꯩ ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯦꯡꯅꯕꯇ ꯉꯥꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯍꯜꯂꯤ ꯂꯣꯏꯈ꯭ꯔꯒꯅꯤ ꯅꯪ ꯑꯩ ꯂꯣꯏꯅꯕꯒꯤ ꯃꯤꯀꯨꯞꯇꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯎꯗꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯍꯟꯖꯤꯟ ꯍꯟꯅꯤꯡꯕ ꯐꯥꯎꯔꯛꯏ ꯀꯣꯔꯧ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕ ꯀꯨꯁꯨꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯝꯅ ꯍꯥꯏꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯀꯣꯔꯧ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯠꯂꯔꯣ ꯂꯥꯛꯂꯣ ꯍꯥꯏꯕꯒꯨꯝꯅ ꯂꯪꯅ ꯉꯥꯟꯗꯨꯅ ꯀꯣꯔꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯀꯣꯔꯧ ꯀꯨꯁꯨꯝꯕꯨ ꯇꯞꯅ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯀꯪꯅ ꯇꯩꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤꯅ ꯀꯞꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯁꯦ ꯇꯣ ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯐꯖꯕꯤ ꯑꯩꯕꯨ ꯊꯤꯟꯗꯣꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯨꯁꯨꯝ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯀꯣꯔꯧꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯔꯧ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯀꯞꯄꯤꯗꯨꯕꯣ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯃꯊꯪꯒꯤꯗ ꯅꯠꯇꯦ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ
ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ ꯀꯨꯁꯨꯝ ꯀꯞꯂꯒ ꯆꯤꯟꯊꯤꯕꯅꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯀꯣꯔꯧ ꯀꯨꯁꯨꯝꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯔꯧꯗ ꯁꯤꯕꯤꯔꯛꯂꯒ ꯇꯣꯏꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯖꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦꯀꯣ ꯅꯨꯖꯥ ꯂꯝꯍꯦꯟꯕꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕ ꯀꯥꯎꯗꯅ ꯈꯨꯗꯣꯞ ꯑꯁꯦ ꯅꯅꯥꯛꯇꯒꯤ ꯁꯨꯛꯊꯥ ꯊꯥꯗꯅ ꯁꯤꯕꯤꯌꯨꯀꯣ ꯁꯛꯍꯦꯟꯕ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯒꯅꯤ ꯀꯨꯁꯨꯝ ꯀꯞꯂꯒ ꯀꯣꯔꯧꯒꯤ ꯃꯁꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯆꯠꯂꯨꯀꯣ ꯅꯨꯡꯁꯤꯕ ꯀꯣꯔꯧꯁꯨ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯊꯣꯛꯍꯟꯗ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯒ ꯆꯠꯂꯒꯦ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯣꯔꯧꯒꯤ ꯃꯃꯥ ꯂꯤꯛꯂꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏ ꯅꯪꯕꯨ ꯇꯨꯝꯕꯗ ꯁꯤꯔꯅꯤꯅꯦ ꯍꯧꯒꯠꯂꯣꯅꯦ ꯏꯕꯨꯡꯉꯣ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯔꯧꯁꯨ ꯇꯥꯏꯕꯪ ꯐꯥꯎꯅꯔꯛꯂꯗꯨꯅ ꯏꯈꯪ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯀꯨꯁꯨꯝ ꯀꯨꯁꯨꯝ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯀꯨꯁꯨꯝꯅꯣ ꯑꯁ ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯡꯅꯣ ꯆꯤꯟꯗ ꯁꯣꯜꯂꯛꯄꯅꯤ ꯃꯁꯥꯅ ꯃꯁꯤꯗꯤꯕ ꯑꯗꯣ ꯑꯩꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯤꯡꯗ ꯀꯥꯔꯒ ꯁꯤꯡ ꯌꯥꯟꯕ ꯆꯠꯇꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯝꯃꯤꯕ ꯁꯤꯡ ꯌꯥꯟꯕ ꯆꯠꯂꯒ ꯁꯤꯡꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯄꯨꯈꯤꯕ ꯊꯥꯡꯖꯧ ꯅꯨꯡꯖꯧ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯀꯧꯕꯁꯨ ꯑꯃꯠꯇ ꯈꯨꯝꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯒ ꯀꯨꯝꯊꯔꯛꯂꯒ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯒꯅꯦ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅ ꯍꯪꯉꯒꯦ ꯍꯥꯏꯗꯅ ꯇꯨꯝꯖꯔꯁꯅꯨꯅ ꯇꯨꯝꯍꯜꯂꯕ ꯀꯣꯔꯧ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗ ꯁꯨꯛꯇꯣꯛꯂꯒ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯑꯗꯨꯐꯥꯎꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯗꯒꯤ ꯀꯩꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯊꯥꯡꯖꯧꯁꯨ ꯑꯃꯈꯛꯇꯪ ꯂꯩꯖꯕꯗꯣ ꯅꯪꯅ ꯑꯃꯨꯛ ꯃꯥꯡꯍꯜꯂꯦꯅꯦ ꯁꯦ ꯍꯌꯦꯡ ꯆꯠꯄꯗ ꯂꯧꯔꯛꯑꯒꯦ ꯍꯨꯔꯥꯟꯕꯅ ꯁꯧ ꯁꯥꯔꯒ ꯂꯩꯔꯀꯥꯟꯁꯤꯗ ꯍꯌꯦꯡ ꯐꯥꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ ꯑꯉꯥꯎꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅ ꯏꯃꯥ ꯇꯥꯆꯧ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯃꯤ ꯂꯥꯛꯑꯣꯃꯤ ꯂꯥꯛꯑꯦ ꯍꯩ ꯅꯆꯟꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯧꯒꯠꯂꯣꯀꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯀꯣꯔꯧ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯍꯦꯔꯥ ꯅꯤꯡꯁꯤꯡꯉꯨ ꯌꯥꯗ꯭ꯔꯕꯗꯨꯕꯨ ꯅꯝꯗꯅ ꯅꯤꯡꯁꯤꯡꯒꯗ꯭ꯔꯣ ꯀꯧꯅꯤꯡ ꯀꯧꯖꯧ ꯅꯋꯥ ꯂꯧꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯀꯥꯝ ꯆꯟꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯤꯅ ꯀꯥꯏꯗꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯌꯥꯗ꯭ꯔꯕꯗ ꯀꯣꯔꯧꯅ ꯀꯔꯤ ꯈꯨꯗꯣꯞꯅꯣꯅꯦ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯩꯕꯨ ꯄꯣꯛꯄꯗ ꯈꯨꯗꯣꯞꯁꯤꯒ ꯂꯣꯏꯅꯔꯒ ꯄꯣꯛꯂꯛꯄ ꯖꯥꯠꯂ ꯂꯤꯛꯂꯥꯏꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯛꯇ꯭ꯔꯤꯕꯅꯦꯍꯦ ꯃꯍꯥꯆꯟꯗꯥ ꯅꯪꯕꯣ ꯀꯣꯔꯧ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯥꯏꯔꯅ ꯂꯩꯔꯝꯕ ꯀꯣꯔꯧꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯈꯤꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯨꯁꯨ ꯀꯣꯔꯧ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ ꯂꯩꯍꯧꯔꯦ ꯃꯍꯥꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯗ ꯋꯥꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯅꯣꯛ ꯀꯞꯂꯕꯁꯨ ꯊꯃꯣꯏꯗ ꯎꯠꯊꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯑꯔꯣꯠꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨ